ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ. ꯏꯇꯥꯎ, ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯇꯣꯛꯑꯅꯤ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ ꯏꯇꯥꯎ. ꯍꯧꯖꯤꯛꯀꯥꯟ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯈꯛꯇꯅꯤ ꯄꯥꯝꯃꯤꯕ. ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ. ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯇꯅ. ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯁ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯥꯎ. ꯁꯛꯇꯥꯁꯤꯒ ꯈꯣꯡꯕꯥꯟ ꯁꯤꯡꯕꯒꯥꯅ ꯄꯛꯄꯨ ꯄꯛꯅꯤꯅꯦ. Hello. ꯁꯣꯝ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯖꯣꯇꯤꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ? Oh, ꯃꯥꯅꯦ ꯑꯩ ꯁꯥꯃꯛꯅꯤ. ꯂꯥꯛꯂꯤꯕ ꯇꯥꯡ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 50 ꯁꯤꯟꯅꯒꯗꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯟꯐꯝꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ? ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨꯅꯦ. ꯑꯗꯨꯗꯥ ꯈꯪꯗꯦ. ꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯅꯪ ꯅꯁꯥꯅ ꯄꯨꯒꯗꯕꯅꯤ. Hello. 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 ꯑꯁ. ꯏꯇꯥꯎ, ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯗꯧꯔꯤ. ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯇꯥꯏ. ꯑꯁꯨꯝꯕꯅꯤ ꯏꯇꯥꯎ. ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯕꯗꯤ ꯃꯊꯧ ꯇꯥꯕꯅꯤ. ꯌꯨ ꯈꯔ ꯊꯛ, ꯋꯥꯊꯤ ꯈꯔ ꯉꯥꯡꯅ, ꯌꯥꯊꯤ ꯈꯔ ꯀꯣꯠ. ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯀꯩ ꯄ꯭ꯂꯥꯟꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯩꯈꯣꯏꯅ. ꯌꯥꯔꯦ. ꯌꯥꯊꯤ. ꯄ꯭ꯂꯥꯟ ꯑꯃ ꯂꯩ. ꯀꯩ ꯄ꯭ꯂꯥꯟꯅꯣ ꯕꯣꯁ? Never mind. ꯑꯇꯥ ꯄꯣꯠ ꯈꯨꯜꯂ ꯁꯤꯖꯤꯟꯅꯗꯦ ꯑꯩ. ꯋꯥꯗꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯄ꯭ꯂꯥꯟ. ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯈꯔ ꯂꯩꯕ ꯇꯥꯏ. ꯁꯤꯕ ꯀꯤꯕ ꯌꯥꯗꯦ. ꯑꯗꯨꯕꯨ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯕꯣꯁ? ꯑꯩ ꯍꯥꯏꯒꯦ. ꯕꯣꯁ, ꯁꯥꯎ ꯌꯥꯗꯦ. ꯏꯁꯥꯒꯤ ꯑꯅꯥꯕ ꯂꯩꯇꯧꯅꯤ. ꯄ꯭ꯂꯥꯟꯗꯣ ꯑꯩ ꯍꯥꯏꯒꯦ. ꯆꯪꯒꯤꯂꯣ. 이봉아 싹생대기 아스토부터 못할라모. 이마 ꯑꯁ ꯕꯦꯔꯥꯅꯤꯍꯦ.
ꯑꯆꯥꯄꯣꯠꯅꯤ ꯆꯥꯖꯔꯝꯗ ꯍꯥꯏꯗꯤ ꯃꯊꯟꯇ ꯆꯥꯔꯦ ꯊꯤꯕꯣꯡ ꯂꯥꯎꯔꯦ 이따 ꯀꯩꯅꯣ ꯅꯪ ꯑꯆꯥꯄꯣꯠꯁꯦ ꯀꯥꯏ ꯌꯣꯟꯒꯦ? ꯁꯤ ꯑꯆꯥꯄꯣꯠꯁꯤꯔꯣ? ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯃꯦꯛꯇꯔ ꯍꯪꯉꯣ ꯂꯣꯏ ꯌꯥꯎꯕꯅꯤ. ꯏꯇꯥꯎ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯂꯩꯒꯦ ꯇꯧꯕ. ꯍꯣꯏ ꯂꯩꯌꯣ. ꯑꯗꯣ ꯏꯇꯥꯎ ꯐꯤꯂꯝꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏ ꯏꯇꯥꯎ. ꯆꯥꯔꯦ ꯆꯥꯔꯛ ꯆꯥꯔꯦ ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯐꯨꯠꯂꯒ ꯁꯤꯁꯦ ꯀꯜꯂꯛ ꯄꯤꯅꯤ. ꯍꯣꯏ ꯏꯇꯥꯎ. ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯀꯣ. ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯎꯌꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯁꯨꯛ ꯌꯥꯝ ꯆꯥꯅꯤꯡꯉꯁꯨ ꯂꯥꯝꯃꯒꯦꯗ ꯍꯦꯛꯇ. ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ. ꯍꯋꯥꯏ ꯊꯣꯡꯕ. ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯩꯗꯤ ꯏꯟꯖꯥꯡ ꯂꯩꯇꯗꯅ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯆꯥꯔꯦ. ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ. ꯑꯁ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯗ꯭ꯔꯥ? ꯁꯥꯏꯌꯦ ꯑꯁꯦꯡꯕꯒꯤ. ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯕꯨ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯑꯣ. ꯑꯁ ꯃꯤ ꯃꯥꯡꯁꯤꯗꯀꯣ ꯐꯖꯗꯦꯕ. ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯑꯣꯏꯗꯣꯔꯤꯒꯦ? ꯁꯦ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ. ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯁ ꯃꯤꯅ ꯎꯔ ꯐꯖꯗꯦ ꯍꯥꯏꯕ. ꯀꯅꯥꯃꯨꯔꯣꯏꯁꯦ. ꯃꯤ ꯎꯅꯅꯤ ꯅꯪꯕꯣ. ꯆꯪꯁꯤꯜꯂꯛꯑꯣ ꯃꯤ ꯈꯤꯇ. ꯂꯥꯛꯑꯒꯦꯗꯤ ꯂꯥꯛꯑꯒꯦ. ꯊꯝꯃꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯌꯧꯔꯛꯑꯦ ꯀꯩꯗꯧꯔꯒꯦ? ꯑꯁ ꯌꯧꯁꯜꯂꯤꯃꯤ. ꯊꯝꯃꯣ ꯌꯥꯔꯦ. ꯆꯪꯁꯤꯜꯂꯛꯑꯣꯁꯦ ꯀꯩꯝ ꯇꯧꯔꯣꯏꯁꯦ. ꯑꯁ ꯃꯤ ꯃꯥꯡꯗ ꯐꯖꯗꯦꯃꯦ. ꯍꯥꯏ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯅꯨꯄꯤꯗꯒ ꯀꯥꯔꯟ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯣꯅꯦ ꯅꯪ. ꯀꯩꯗꯧꯅ ꯇꯧꯗꯅ? ꯅꯨꯄꯤꯗ ꯅꯈꯨꯠ ꯅꯁꯥꯒ ꯁꯥꯡꯉꯗꯅ. ꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯐꯔꯛ ꯑꯃ ꯇꯥꯁꯤꯜꯂꯛꯏꯁꯤꯅ? ꯅꯪꯒꯤꯁꯤ ꯅꯨꯄꯤ ꯃꯥꯡꯗ ꯑꯀꯟꯕ ꯁꯥꯔꯤꯕ ꯑꯗꯨꯅꯤꯅꯦ. ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯀꯥꯔꯟ ꯇꯥꯕꯗꯨꯗꯅꯦ ꯑꯩꯅ ꯀꯟꯕꯤꯒꯦ ꯂꯥꯛꯄꯅꯤ. ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯦꯔꯣ, ꯅꯪꯅ ꯕꯦꯠ. ꯆꯠꯂꯣ. ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ. ꯑꯗꯣ ꯕꯦꯠꯅ ꯍꯦꯔꯣ ꯌꯩꯕꯗꯨꯗꯤ ꯅꯪ ꯎꯔꯕꯣ? ꯎꯖꯗ꯭ꯔꯤ. ꯑꯗꯣ ꯍꯦꯔꯣꯅ ꯕꯦꯠꯇ ꯅꯩꯕꯗꯨꯗꯤ ꯁꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯇꯥꯃꯣ ꯌꯥꯅꯤꯌꯦ. 이베마, ꯀꯩꯝ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ. ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯅꯩꯕ ꯇꯥꯔꯦ. ꯃꯁꯤ ꯃꯤ ꯏꯇꯩ ꯅꯥꯎ ꯉꯥꯛ ꯑꯣꯏꯅꯕꯁꯤꯗꯕ. ꯂꯣ ꯀꯥꯈꯠꯂꯣ. ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏ ꯂꯩꯔ ꯄꯣꯠꯇꯦ. 나이해. ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯌꯥꯊꯤ ꯀꯣꯠꯂꯒ ꯆꯥꯛꯈꯣꯡ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯍꯦ. ꯈꯖꯤꯡ, ꯋꯥꯏꯈꯨ. ꯇꯥꯛꯄꯤꯌꯨ ꯕꯣꯁ. ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤ ꯊꯧꯅꯥ ꯐꯕ ꯇꯥꯏ, ꯁꯤꯕ ꯀꯤꯗꯕ ꯇꯥꯏ. ꯐꯒꯅꯤ ꯕꯣꯁ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯔꯗꯤ ꯕꯣꯁꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯒꯅꯤ. ꯂꯨꯔꯤꯕꯗꯤ ꯕꯣꯁ, ꯊꯕꯛꯇꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ. ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏ ꯄ꯭ꯂꯥꯟ ꯂꯣꯏꯔꯕꯅꯤ. ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ. ꯑꯩꯈꯣꯏ ꯕꯣꯁꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯌꯥꯝ ꯐꯩ. ꯂꯥꯛꯏꯕ ꯇꯥꯡ 8 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯆꯔꯥꯡꯄꯥꯠꯀꯤ ꯆꯤꯡꯌꯥꯗ ꯈꯪꯉꯦꯗꯅ. ꯄꯥꯋꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯍꯣ ꯂꯣꯏꯗ꯭ꯔꯤꯌꯦ.
ꯑꯁ ꯑꯁꯨꯌꯥꯝ ꯊꯦꯡꯉꯁꯤꯕꯣ ꯀꯩꯗꯧ ꯂꯩꯅꯣ ꯑꯣ ꯃꯇꯝꯁꯤꯁꯨꯅꯦ ꯏꯊꯦꯡ ꯊꯦꯡꯗ꯭ꯔꯤꯗꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯃꯦꯠꯂꯨꯔꯒꯅꯦ ꯁ꯭ꯋꯥꯏꯗꯅꯦ ꯆꯥꯛ ꯊꯦꯡꯉꯤꯒ ꯍꯥꯏꯕꯤꯔꯛꯑꯅꯨ ꯈꯥꯕꯩꯁꯤꯅ ꯍꯦꯛ ꯊꯥꯔꯛꯇꯅ ꯆꯥꯛ ꯊꯦꯡꯉꯦ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯣ ꯀꯩꯅꯣ ꯅꯪ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩ ꯅꯨꯄꯤꯗꯣ ꯂꯥꯛꯑꯒꯅꯦ ꯄꯥꯕꯨꯡꯁꯨꯅꯦ ꯆꯥꯛ ꯊꯦꯡ ꯊꯦꯡ ꯄꯤꯖꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯉꯟ ꯆꯥꯊꯣꯛꯀꯦ ꯑꯥꯏ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ 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 ꯆꯥꯏꯗꯀꯣ ꯑꯩꯁꯦ खर थेने इमाने इपाने नुपी nganta थिजन बिबसे हामिंग मन नंग हेक पोए हे ए पोके पोथोक पिरगा आइबो हामिंग माली फनबु नुंगारी करी नुंगारी बा ओ पाबुंग दिने इमाजु इपाजु अनिमकने कोम्बो नि कोम्बो नंग दहालगे ngai कोने नंग ngai को चत खिनो ला कोने हे ngai कोने नंग इबुंगो हौगलो बसे इमागा गेम अमता नै थत्सेबा अस इमाई तुमनिंगेबा हुरे गाली सानजेबा यारो यमी हौगलो हाइबा नागलेरदि थबक की थबक ngaktane aduna hujik sanarजेबा हौगलो बसे हौगलो इमाई तल्लेमे इमा दुम सानारो अदैदि आई सावरानी नंग हौगलो हाइबा से हौगलो कइनो इमा ए तुमनिंगे हारगा नंग फोन दी लाला गेम त नैजिला नंग सो आई लेथिङैददि नथन्द पक्षान्त सानै अदुगा आइना गेम अमतंग सानसे हाइबददि सुया हे यादे फरे इमा फोन दो को हांगो ने नमरो नुंगाइतमने अदु इमा काई ता जाइनो पोकाकीदा तासे हा कई हाइबा पोकाकीदा हाइबा इमा पोकाकी हाइबा नतिए पोचिंकी हाइबने हाइनिंग बहायर सनुसे यारे इमा नंग नोमै खुलबो खुले नंगदी खुलबो खुले अदो इमा बोमदी यारबो यावरे पिरो हाइरो होय पिरो इमा से लौरो कइनि मा तोइदुबो आई कइदौरगे बोम पिरो हार पिनसल पिरेज कइनो कइनि मा सानो आई चले आइमा मसिदि कइनो इबुंगो अंतंगाय खोमी लारिक कजे तंबे आपत वाग पेले आइमा कइनो कइदरोगे बाबा नंगी फ्रितो कइदरोगे से फ्रितो कइदरोगे आई चला कांदा आई चक्र कांदा लौथोबा चिकइदरोगे से हां चिकइदरोगे काइजेबा आइमा हैना देबा लौथोरागे हैना देबा लौथोरागे आई चक्र कांदा लौथोबा लौथोरागे हैना देबा ꯅꯣꯡꯉꯥꯟꯕꯗꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯀꯩ ꯅꯨꯃꯤꯠ ꯃꯄꯥ ꯃꯆꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯉꯣꯟꯁꯤꯗ ꯑꯃ ꯐꯪꯉꯤ ꯊꯦꯛꯇꯅ ꯂꯩꯔꯦ ꯑꯃꯅ ꯐꯪꯉꯤ ꯑꯩ ꯃꯉꯥꯏꯔꯦꯗꯅ ꯍꯦꯛ ꯃꯨꯛꯈꯥꯏꯔ ꯂꯩꯔꯗꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯒꯤ ꯇꯥꯏꯞꯇ ꯇꯧꯔꯣꯏꯗ ꯊꯕꯛ ꯑꯝꯇ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯗꯅꯀꯣ ꯊꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯗꯅꯀꯣ ꯈꯔ ꯏꯪꯖ ꯇꯞꯆꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯔꯣꯏꯗꯣꯏꯕ ꯊꯣꯡꯉꯣꯏꯗ ꯆꯥꯛ ꯑꯝꯇ Dalam dari leng ah ya oh tonan lei de zalo nam ko oh ya oh tonan ओ कनानो थवाई नुंगाई मंददना से सोंगतारिये हैमा इबुंगो नोय होइले tonan le to कनान दो लैबनी चंगो ला
Bunga, noi lakpadi kai chani. Kaisu chadra jaya de ma. Ado to nan bu mai ka da legi bro. Laibane. Nongandai nuita bongne game da sana badane. Ahinga tumda dana tumsit phade na tummi bani. Aduri mai ka dam da chawungi. Ho sanguro. Bunga nangko game sana hai bro. Hai ima. PUBG ingta nai thajidana. Yai ima. Phone puthoro. Bunga, kapsalo. Kapsani yai. Asinong mai ji khullo ne. Au kungi ima somda kapsan lo. Lại ima. Tu. Cái nó cả sang cái hai chữ cái nó tôi mình na. Itaw game sasanan nungai yela kano. As, aku maga sana iba game do. As, lore. As, aku maga sana di nang riang loi handar ni. Salak sa ni loi ka dam ta. Wachi ware mai joi ta sana nang ke do kai no. Ta law sem ta. As, lo. Ai ma, kai no noi toi si bo. Bunga. Kai no toi du boy bunga. Ngai kho mi. Nungai ba me khang de da. Ha. Laktoi kay no. Noi da sakchana buki da bugi la oi no. Injang do. Khariam silam mu ko. Ngahan gidu ko na de ko. Mahi manai du si on si ko. Baba, passport paswam ta hero. Ni le thokre. Ah, loini. Net se. Nong andai na mita bhoba Instagram tatita. Telegram oiro pang sana sana ni. As, kok tharo yare ba. Se, thagram. Password ti. Password ti haidok pa yade. Karino papa password to hero aibne. Password ti haidok pa yade. Password odana kamai host po samduri ka aibne. Password ti haidok pa yade habni nangbo. Papa password to hero aibne. Hai, password se haidok pa yade. Iji ba papa password to hero aibne. He, password to haidok pa yade habni an. Karino papa. Karigino password haidok pa yade aisha. Password to nini haidok pa yade hai se. Oh, se. Siya. Masay ko kayo ito. Nugsiba na. Masi. Hey, sana da bao. Ita. Ngasi jo lang amchak na dro. Singam korang, singam tale kelem. Itaw Cây nổ. Yên xe. Cái mũi tới gì vậy? Mi mẹ mang cái mũi tới gì? Rất chừng thu kìa. Cái nó nuôi tới được à? As, ta ngai khoi, rồi đi. Ông ta lấy thôi mi mẹ mang. Ngai khoi miếng ta, lôi đâu đây ba. As, ấy thôi rồi mẹ. Cái đâu cái xe? Miếng tàu tàu thâu lọ. Ito. Nó như thế nào cái khang đấy? Ghi ơi làm mẹ ta. 예, 그래야. 너무 많이 찾아갔더나. 러. 근데 니 까이노. 너 여기 포지션 두자. 흥. 아씨. 러. 이롱만 맞지? 미존 이기만 밑에 띵정만 없고 보지다. 흥. Hello, tao. Bà muốn lệch thì xây lên nè. Chắc lúc gì đó. Ado gari do yadi ka main to. Anh gái chú yadram nè. Ado nè farak ta ai. Ado phare. Ka kudam ta hangay gì? Oh yeah.
에, 존이니네. 그대로잖아. 깍봐. Tao, bóng lệch thì sai lầm đi nè. Anh đút sâu trái cái tàu này. Johnny cái số gari sẽ, याद ले रहे ने. अदो भाई अयु चट पुदी हम चटनिंगे अदो गाड़ी सो अदो बाबा ना कोई बलांग में हिमालय ना पाशन गरे अदो कमाई तक जायनो Thôi phải rồi sẽ. Anh đút đi khơi làng nó bắt đầu rồi. होय फरे फरे लाओ लाओ 퍼레 아두지 또 나가 라라게 레이러모 Capo, ô capo. लागानो अखोय बाले Anh đút khamai tàu trái bên nó. फरसे खोय बाय कादने माइ फामुना कंदो अदुरे सोरो लेओबने अदो कना चांगेगे यार नंगो जों Phải rồi. जों जों 아우 जों जों वाइ बने जों जों यारे यारे जों Kaidoiba ng gisida. paung Kakado, maning dalay ba ni? Tawis yung ni, kako na tinan na sangada na. Chalo, hey! 사이는 락바이 야야로 अस थबक चलो बने में 그까이도 레이게 एग्जाम दे फेल हो रहे ने 아이주 펠 오이라니 오이라디 공반 또 잘라니 नंग ने हाइड्रो खोजिमा अदो मदो के दगरोगे 강대 또 मेकअप 또 तौरगा एग्जाम ने हाइरे खोइ ने एग्जाम हाइयो तोरे ना कोक्सिम माइ खु गारे फोन 또 살로 पायरक ट्रो पायरक ते लो सासे सासे 또 난두부 이 exam 여러분 수교 여러분 수교 여러분가 exam에 대 배우 딱 탁두가 랑이 쿨랑두가 그럼 뭐좀 렉퍼람 되노 여러분 두니 하이제 하이질로 난 비엔리북 비타다면 시디 할로 Tao, nói cái đây lấy kìa. Ako yung pamdud lấy ba? Pare tu đây lagi. tu lại Ora da ba pam lek di pa da Cái tay thì nó sao tôi rồi tụi tôi chờ cái. ai ko exam fail rồi mà che takso nang ak pangai mi tak ta rồi as lupa ne na pikir ma ko ba da exam fail rồi bagi ana pastor hadra nang pastor ni kan naning ga diam ni kidane pasabo Tao, tụi mình đang ngang lấy ba.
Mathana matha sar kansida kok yam saeba. ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯟꯕ ꯉꯝꯃꯔꯣꯏ ꯃꯥꯗꯤ ꯏꯀꯥꯏ ꯑꯩꯗꯤ ꯍꯧꯗꯣꯡ ꯃꯥꯏ ꯄꯥꯟꯕꯅꯤꯅ ꯌꯨꯝꯗ ꯆꯪꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯏꯀꯥꯏꯕ ꯈꯪꯉꯤ ꯀꯩꯅꯣ ꯏꯇꯥꯎ ꯇꯣꯛꯁꯤ ꯌꯥꯔꯦꯁꯦ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯄꯥꯁ ꯑꯃꯨꯛ ꯇꯧ ꯍꯥꯏ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯂꯥꯏꯛ ꯚ꯭ꯌꯨ ꯐꯪꯅꯕꯅꯦ ꯁꯤ ꯃꯆꯤꯟꯕꯨ ꯇꯨꯝꯊꯣꯛꯄ ꯁꯤ ꯃꯅꯤꯡꯒ ꯌꯥꯝ ꯅꯤꯛꯇꯅꯅꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅꯗꯤ ꯇꯥꯎꯀꯣ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯨꯃꯥꯏ ꯅꯤꯛꯄꯤꯗꯣ ꯈꯪꯉꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦꯕ ꯑꯗꯨ ꯃꯣꯏꯅ ꯇꯧꯕꯗꯤꯅꯦ ꯀꯃꯦꯟꯗꯣ ꯍꯥꯏꯗꯤ ꯅꯥꯏꯁ ꯄꯤꯛ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯣꯔꯖꯤꯌꯁꯀ ꯍꯥꯏꯕꯗꯨꯔꯥ ꯍꯣꯏ ꯑꯗꯨ ꯑꯩ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯀꯃꯦꯟꯗꯣ ꯌꯦꯡ ꯍꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯅꯃꯥꯏ ꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯏꯅꯣꯝ ꯆꯠꯅꯕ ꯇꯧꯁꯤꯁꯦ ꯀꯥꯏꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯅꯣ ꯄꯨꯡꯆꯠ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯨꯝꯗ ꯏꯃꯥ ꯏꯄꯥ ꯈꯣꯟꯊꯤ ꯆꯥꯗꯧ ꯁꯔꯨꯛ ꯆꯠꯁꯤ ꯉꯥꯏꯈꯣ ꯁꯤ ꯊꯛꯆꯟꯈꯤꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯐꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯇꯣꯛꯑꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯈꯛꯇꯅꯤ ꯄꯥꯝꯃꯤꯕ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯇꯅ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯨꯕꯨ ꯑꯁ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯋꯥꯏ ꯁꯛꯇꯥꯁꯤꯒ ꯈꯣꯡꯕꯥꯟ ꯁꯦꯡꯕꯒꯥꯅ ꯄꯛꯄꯨ ꯄꯛꯅꯤꯅꯦ ꯑꯃ ꯑꯅꯤ ꯄꯥꯏꯕ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯊꯧꯗꯦ ꯃꯥꯏꯁꯦ ꯇꯥꯅꯧꯁꯨ ꯏꯇꯥꯎ ꯇꯥꯅꯧꯁꯨ ꯇꯥꯅꯧ ꯊꯧꯖꯜꯂꯣ 야티 ꯁꯦ ꯁꯤꯕꯨ ꯀꯧꯏ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯃꯥꯅ ꯄꯪꯗꯅ ꯂꯥꯛ 50 ꯆꯣꯛꯈꯩꯗ ꯄꯤꯔꯦ ꯃꯁꯥꯁꯨ ꯑꯗꯨꯝ ꯁꯤꯕ ꯇꯥꯕ ꯅꯈꯣꯏ ꯇꯧꯏꯁꯦ ꯌꯥꯝ ꯆꯨꯝꯗꯦ ꯅꯈꯣꯏ ꯇꯧꯏꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯅꯈꯣꯏ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯁꯦ ꯀꯥꯞꯊꯠꯂꯨ ꯕꯣꯁ ꯂꯣꯛ ꯆꯤꯡꯕ ꯍꯩꯇꯦ 예라 민날 맞자 세 낭가보 ꯄꯤꯔꯛꯑꯣ ꯕꯣꯁ ꯑꯩ ꯇꯧꯒꯦ ꯕꯣꯁ
ꯇꯥꯡꯁꯤꯗ ꯃꯁꯤꯗꯤ ꯄꯤꯔꯣ ꯑꯩ ꯀꯥꯞꯀꯦꯁꯦ ꯉꯥꯏꯈꯣ ꯀꯗꯥꯏꯗ ꯇꯤꯟ ꯀꯥꯡꯅ Jangan Zo! Kaya shoki yamba. Kaisu sokdeda. Ngasi inausing laamdragadi. Aigi punsise. Swaida sum lorambe yarabani. Adu inausing bu kai waidino. Tamo, ai budi wangingde. Tamu di kai. Ai budi khongjomdagini. Ado tamo di mafam sida mi fattaba singi matau karamna. Laloba saba kangbu ngaktani. Makoina ingwanda lupa lak yankhaigi demand tawra'e. Aina piba satpa matamda thawdokse thokibani. Si khangabadine hena yeramba yabane. Farese. Nakoisu hidak khardi ngawba male. Kaidawba yawrage? Exam Exam fail oibage. Adu exam fail oibagidamakta yuthapa hongna bro. Mathangda kanna honaraga loiredana. Farese. Mafamsida akoi kuina litharagumse. Akoi chatnaba tawrase. Hoi. Chazilo. Yam chazilo. Fare nausa yam nungare. Nayamba mung chatnaba tawrage. Kakwa yamse mafam cha amta thilamo. Hoi. Matang sabda aisu noi matang soidan pangge. Hoi yamba. Nayamba mung chatnaba tawrage. Phare tamu. Faja thauko ngari khungaji thauni da khongba nong longjalamdane. Lao tamo. Yati. Hojikti nakoi chen na kana ro. Iya. Kadai. Yare hey. Eh? Hey.
Kaya kayo. Kaitorogino. Tanzada kaya na. Tawag naman. Laway na sila si Laway. Oi, mo nung matugaw ko rin eh. Mamaya ba? Kaka. Ôi mà dạ thi đi cho là hơi Thằng này coi. Quả làm tao kìa. mà tăng thì cha thì tàu gì game Xoài thì tôi chép sẽ là tâm. lên đây Si tao xia lo he. Ya dre he tao. Capa cái Ôi mà xì đi. Kaitorogino. Lawsi 들어오세요. 뭔가 오늘 할 때, 시엘 슬랍시. 공가 오도 오늘 지금 lawsi. 일단 자질래. 우리 또 그래. 아치. Ngako he. Sepe. cây đâu cái na bro Ni nada di. Haka jangan terus. ấy tàu kìa Why? lão xì đập hầm gì đó i tao nang wa bro i tao nung am ta tha no i Nang di mata ni jadi pik na. Nang chiku kayam do male. Yati. Nuôi anh cái đây là xuyên đôi ba hầu gà luôn nè nó Xì luôn đi to nang bữa. dạ thi gì đi tao luôn nè Sao ra chứ? Chắc không ai. Nè tay. Mấy đâu xì kìa. Ado, tao mới phun nhau qua. Ấy thì học gì? Nâng number phụ không bro. Không nhỉ? Xì. Network 좀 야드리네. 제. Karina hujik tawdo isbo. As. Shoom na maruan makoy tantanarag pa niya. Manamnamida. Sinam mo ito manamnamida. Kayo manamna haja. Kangdini nang ninamdro. Ay di fasanamida. Namde he. Kari manamno khangde.
산티네 시대야. 산중이죠. 나비 싱비 짜더만. 티남 로시. 그것이 시험 대토 아주나 야로이다. 러 싱나 함자디 알아. 아이코 사이정 레이람다 나 우기고 레디 레이터 말해. ngài cùng CD cái thôi kìa ai para tam tam bi ai tàu cái yêu lấy đây se mà bạn thuộc chất là 이따 톡이 능아리가 많이 톡 두노. ai tàu cái yêu 떠오지요. ngang mà chủ diện ngang để ý thác tại vì hợp 이런 게 너도 너. nhiều ai tàu cái môi là cái 떠 레이터. ai tàu cái dùng đi nè ya thi gì ta đâu Nungsana sabane umangna saubane as malang mo kudai ji di jana dre kudai ji loi pai thoki dore domi bai lok dei na koi zo haidna ono dei na gi lok dei na khoi lam sala portion na ta khai dina sai kan nam khak lai jau se 수호지주 여러분들이 아이기 라이브 확실히 수로 라이브도 너무 이라버니 다번지디 아이 행하시디야 ngài cô ẩm đã ai xì đồ đấy 오빠, 아저 잠깐 밀래. pu gì 아시다 민 밀래 이거. mà pu ui ra lọ tu chum mà lên 왜 이랬니? 잠깐만 잠깐 거 부들만해 안쪽장 더니까 잠깐 더 먹는다 안 먹고 잠깐 또 해 랑각 뜨나 뭐 하이 랑네 젤라우지 랑네 오늘 하이 나고 나고 ai cái nó nông cái lối đó bà 나고 어쩌라 나고 남아 있는 말 얼마 나고 잠깐도 매일 레미나 뜨네 나고 보이 나고 보이 잠깐 좀 들어 그가야로 해 그가 다들 놓으라 나봐 이거 보면 되라 하 세세 녹다 그가야로 보기 너무 그가야로 봐 다 듣는 맛이 저도째 Boy, nang di ka may tawid si dia. Ay na sa na hydra. Ay di sumay tar tawa. Boy, nako. Hey, nako. 콜까지 한 번 내려오더라. 소아들이 깨블레 우디네.
ꯑꯦ ꯁꯤ ꯂꯩꯔꯦ ꯑꯁꯤꯅ ꯀꯣꯛ ꯇꯧꯔꯣ ꯀꯩꯅꯣ ꯏꯁꯤꯡꯗꯤ ꯃꯥꯟꯗꯤ ꯀꯣꯛ ꯇꯧꯔꯣ ꯌꯥꯔꯦ ꯂꯧꯈꯠꯂꯣ ꯂꯧꯈꯠꯂꯣ ꯏꯁꯤꯡꯅꯦꯅ ꯃꯆꯨꯁꯤꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤꯅ ꯂꯣꯀꯦꯜꯒꯤ ꯍꯦꯟꯄꯝꯗꯒꯤ ꯑꯣꯏꯔꯝꯅꯤ ꯍꯩ ꯃꯍꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯍꯣꯏꯗꯍꯦ ꯍꯥꯝꯖꯜꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁ 이싱지도 나나 라우니 떠이자 해놓으면 너무 야우다 도살로 꼬여없네 너무 떡살로 용리시디 ꯆꯦꯜꯂꯒ ꯍꯤꯡꯕꯅꯤ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯌꯥꯡꯅ ꯆꯦꯜꯂꯨ ꯅꯔꯦ ꯒꯝ ꯇꯠꯂꯝꯗ꯭ꯔꯦꯅꯦ ꯌꯥꯕꯅꯤ ꯇꯨ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯑꯗ ꯌꯨꯝꯁꯤꯔꯣ ꯍꯦꯛꯇ ꯆꯪꯉꯁꯤꯂꯣ ꯆꯠꯂꯣ ꯆꯪꯉꯣ Yum mi lay bro. Yum mi lay bro. I'm tired of it. 그나 떠오르지나 석싱지가 어이 그나너 아코이제 람비지 람항나래 오와밤도 따래 욤시담다 짱자좀 비비우바 그나너 그이노즈나 sakangdaba noibu aina kamai changandoiba 그나너 그이노즈 khangdana aina ita changangadro 샥샥샥 저 짠자지는 참 우잉이바 때리 장을로 그이더러게 오와밤도 따두리에바 시도레메 그리 후라마 타박 떠오르보이는 눈에도 안 끼이도봐 ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯅꯤ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯁꯤꯅ ꯆꯪꯍꯜꯂꯁꯤꯕ ꯍꯣꯏ ꯈꯨꯄꯥꯛꯁꯤꯅ ꯃꯥꯏ ꯊꯥꯖꯔꯛꯀꯅꯤ 이랑이다 왜 떠오르다 가로 반모두다 아이 와 그래 한게 생내 고모 나 찐티브가 안 돼 야로 해 어이 너희들 깔깔 되나 ꯑꯩꯈꯣꯏ ꯌꯥꯔꯦ ꯋꯥꯡꯖꯤꯡꯗꯩꯅꯦ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯣꯏꯅꯗꯤ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯑꯩꯈꯣꯏꯗꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯈꯔ ꯇꯥꯟꯅꯔꯛꯄꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯂꯥꯃꯥꯛꯅꯔꯦ ꯑꯗꯨ ꯁꯤ ꯆꯪꯉꯛꯄꯅꯦ 후라한번에 따내리간 후라한 웨그만게 거리는 신용 떨미지나 이랑이 한 방으로 군남진 타질라거든 능 그이노 배달오게 지루하고 동네들아 아이코이 이몽주들 거리 파타파 떠오기는 라이노네 하 누삐 가서 레이베 이몽주 야 마파랑 사라가누고 토일렛 레이범도 요래장기 짤로 라 빵짜짜리 라치치 보이도다 치부도 아들레도 तामो आधा कहीं था बोले बादी पाभी को सच तो लो मनमजिगा लंबीसिगा थिथिगा लोई हांगा तो मालिंगो यार हम चलो से
ꯀꯥꯏꯅꯣ ꯊꯥꯏ ꯍꯥꯏꯁꯤꯅ ꯑꯁꯤ ꯂꯩꯔꯦ ꯌꯥꯔꯁꯦ ꯑꯩ ꯄꯥꯔꯛꯑꯒꯦꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯤꯕꯦꯠ ꯀꯩꯅꯣꯃ ꯍꯥꯏꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯊꯤꯕꯦꯠ ꯈꯛꯇ ꯐꯥꯏꯕꯤꯌꯨ ꯊꯤꯗ꯭ꯔꯨꯝꯗꯤ ꯐꯥꯏꯕꯤꯒꯅꯨ ꯄꯥꯏ ꯃꯆꯥꯅꯤ ꯐꯨꯅꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯅꯦ ꯆꯪꯉꯨꯁꯤꯔꯣ ꯂꯝꯍꯥꯡꯗ ꯂꯩꯕ ꯌꯨꯝꯅꯤꯗ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯣꯏꯗ ꯁꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ 유래 유래 사건이는 찌무시니 가만히 둘 시작하는 중 사건 넣어주시고 사건 시대 얘기니 미리 원해 너 단어를 영어 이게 불어서 스kwa이드 포트 망제도 못 망대 아무튼 아이디 그거 아무튼 아이디 그거 아무튼 아이디 그거 아무튼 아이디 그거 ꯆꯨꯞꯅꯁꯨ ꯌꯥꯝ ꯅꯥꯔꯀꯥꯟꯁꯤꯗꯕ ꯆꯦꯟꯁꯨ ꯆꯦꯟꯗꯦ ꯈꯣꯡ ꯆꯠꯄꯅꯦꯅ ꯊꯨꯔꯃꯤ ꯁꯤꯗꯤ ꯁꯤꯕꯨ ꯀꯅꯥ ꯁꯦꯀꯅꯣ ꯀꯥꯎꯊꯔꯝ ꯁꯤꯗ ꯍꯦꯛ ꯂꯩꯍꯧꯔꯣ 유예 사이간 막기 작다 안에 거다 요걸 안 떠오르지고 사이간 넣어줘 롱크락 롱을 따내리네 사이간 지금 몰라마 남기다 가고 있다 거의 너무 지금 온도 탐이네 야 사이간 넣으네 그렇게 뒤에시고 브레이크지 좀 잘내면 농식까지 Kakak nang cycle tiya bo ay cycle di ha 뭐 잘라면 사이간 넣었을 때 용만 내려면서 ay cycle lo kay do ba sida lunga thamino 아니 낭지 뭐 용이지 딱진 걸로서 사이간 어디 떠오르지 미라 아니 뭐지 구동 빨리 떠오르지 라라라 살라지 라 이제 링이 열라 난 사이간다 나마나 비는 거 와이게 하디 비루 놓고 이보아 라 사시 라 사시 ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯏ ꯌꯥꯗ꯭ꯔꯤꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯗꯤꯅꯦ ꯈꯨꯄꯥꯛ ꯆꯥꯒꯗꯕꯅꯤ ꯅꯪ 사인데 빨간어 thôi anh phụ lộc cho ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃ ꯂꯩꯕꯅꯦꯕ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯅꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤꯒꯦ ꯀꯩꯝ ꯈꯜꯂꯨꯅꯨ 야 뒤지니까 나를 소지는 거란 뭐지 Hello 이비마 까리노 하이도 마짝한다면 미두고 용다까지도 거의 장갈리노 아스 나게 컴온 Hey! Ima! ꯈꯨꯄꯥꯛ ꯆꯥꯔꯤ ꯅꯪ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯒꯩ ꯏꯆꯦ ꯆꯥ ꯈꯔ ꯂꯣꯜꯂ ꯄꯤꯊꯛꯁꯤꯔꯥ ꯀꯔꯤꯒꯤ ꯆꯥ ꯆꯤꯅꯤꯗꯨꯕꯨ ꯅꯪ ꯂꯩꯕ꯭ꯔꯣ ꯍꯥ ꯍꯩꯄꯥ ꯏꯁꯥ ꯁꯥꯔꯗꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯌꯥꯊꯤ ꯇꯟꯖꯥꯗꯤꯗ ꯀꯅꯥ ꯀꯅꯥꯅ ꯃꯣꯏ ꯂꯥꯛꯑꯦ ꯍꯥꯏꯁꯤꯅ ꯈꯪꯅꯤ ꯃꯁꯤ ꯌꯥꯊꯤ ꯄꯥꯈꯠꯀꯅꯨ ꯌꯥꯊꯤ 이나옥싱라 헤이 미라이세 자 눈가도 론 코드는 또 야들어 이치는ꯉꯁꯥꯏ ꯆꯤꯅꯤ ꯂꯩꯇꯦ ꯍꯥꯏꯌꯦ 헤이 딴자지 진이 레이테 가이나 정우나 정우
हे पुथोजे चलो 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 थाचंदना ꯍꯜꯂꯣ ꯀꯅꯥ ꯀꯅꯥ ꯑꯣ ꯐꯣꯟ ꯃꯄꯨꯗꯨꯔꯥ ꯃꯥꯗꯤ ꯑꯩꯈꯣꯏ ꯗꯗꯥꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯐꯣꯟꯁꯨ ꯌꯨꯝ ꯍꯨꯟꯇꯣꯛ ꯃꯥꯜꯂꯦ ꯄꯨꯂꯤꯁꯅ ꯐꯔꯅꯤ से नमानब तो फोन तो कौन है ha 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 hey ले थाजंदर मसीदी हेलो हेलो कना सर अखोय वाफम तारे तकन म्यूट हाँ सर कितना थुरम तलाक बियो ओके ओके लोकेशन थारो ओके ओके हे कना कना ले मिशन हम ले रे पोट हम ले रे गाड़ी स्टार्ट तो चलाओ ओए पतू लाओ ने अतई की फरे मोय अतई ड्यूटी चनग्रजो नोई नि खक ले यार तोरा इदा आंगी सिबो ओ यार यार कदौरे कुमीदुना कदौरे गाड़ी आदे सर अस अइनबु थबक चलमदाइजे अतम तौरदौने ngarang देनि यारक्त्रिजे यारै थोक्सिलगे ल फॉलो मी अइनबु ताबे स्टेशन जे सुमाय दम तौरदौने अमजुमाय मसी जुमाय कइनो खोंग चतुरबे थबकसिबा खोंग अरि यौबंग मोइने लापिने दुसरो तोंसी सर थबक यम कारोइदा खोइदौ सौनिङे एम तैसे थौजे तोकथु चेक सुबुन चप फदिरा अमता गाइबिउने गाडी अमता गाइबिउने कोइ थबक अथुबै चत याद भाइ तार तोंगरो न खोलो खयांग थौबिरु खयांग 정어디나 이거 또 알레도 우르바 꿈도 송도 전 사이 감비담 야 장결 나무 말리 툭 빌어먹어 시니네 와드는 누가이 바이도 hꯧ직ti layak hi mapu oitare dana
야티지리 헤이 마치기 미징지 야무치때 하도 오네 시야 부계가到底上着了哎上着了俺快翻来那裤裆了哎这走这弄个没事的这刚才碰到木头了上了翻来好过了发生了那裤裆了너희는 폰 돌아다. 아이니. 군다 저는 많이 강구시라. 마이롱. 뭐이 막국 탕이바 막국도 가르마나. 농이도 비롱. 막국도는 가르마. 막국은 두살 아세 무버시. 아 손대지라 막국사. 막국시시라. 저 막국라. 아파 와링가 가사르드나. 야티. 시야. 까리야티. 아이고 임마. 라. 자. 로이 하고. 자. 꼬리eng nó loạn cạp thiệt cái này ngasi. Ấy đi kèm sốc thì tao. Kèm bút thì tao hầu đi đã ai dụ. Ta mua đi cô bu 파는 라이리는 애. 쇼다는 누가냐 막 아무도 못 가다 왜 리엠나 잡히도이노. 어도 파래. 나 코이 내기 mateng pangbiverse. Ayam nungare. Na koy na matanggi exam da soy na pastor pa matamdadi. Nogi matengay na soy na pangani ko. Nogi sana matabag soy na hapanida. Adudi ako ay makamsi tadok na sana matorsi. चल गम थांग याप्ती गानी मु नमिदा खु काप छलक नि मु चल गम थांग ने नखों गाय तो तप पदना नुई सकता जुंग गाड़ी स्टार्ट हौत तो नाराय ब फरम नु तो जा चल चौ नमजल संगु ने दाय तो ले ने संगु ने चल असम तोंग चल नंग न पो दाय न हो तामो खातुन थोबिरो गाड़ी जी सिंद्रे मुविल जी खरा सिन तोंग ने 시부 юм지고 숨어자로. 좀만이다. 따모. юм시부 미미. 녀사, 너희 라보래. 따모. 래 따모. 숨내 뜰래 cái đồ lao phong lao. lao phong 시댁 더 범죄로세. 각 보이디 락트부 따모. 락트기. 나야만은 내 사이싱가 로이 레이라버니. 나야마기 юм테르포 부와버네. 와데다 따모. 파르니. 나 코인 exam pass torpase. ayam 노에레. अदो सिदैदी वखल ताने लेरोको नोय ओइ तामो नोय लोइना पास तौराबनिना नखोइना इबु कनबिरकपनिना तोबेमेल खंगबो पोइना आइगी कंपनी दा नखोइगे साने थबम आइसुना हामना तौर याम नुगाई याम अदो सिदैदी ngawsina थबगी तौबे यारोय नखोइना थौदम पुनिंग संगदबनि याम सेक्सिना होनागदबनि को मोइसु ला मालेने बाबुं आयोबिरे अनि जिदिबा काकपा हाउ नुगाइबा नंगबो nang labo 나이코니 와리도 코나 떠로 바붕을 실라버네 사이싱도 티나부 떠로 상우네 까나마 있다네 상우네 나 юм네 다 칼루게 떠로게 상우 바붕에 있다는 선비로 이비에마 나붕싱 술라버니네 삭상다 상가가 모이 마티엔 크르팡으로 짱어 호이 바붕 바붕 아이기 만나보다 아루바 파일 좀 타가답네 왓츠앱다 아도 아이기 네시 로이 토크래 바붕다기 호스팟 암타 삼게바 타라버니 바붕 파스워드 파스워드 하이도코 야디에바 아 바붕 에이 파일 좀 타가답네 타이비로고 바붕 파스워드 하이도코 야디에바 바붕 에이 파일 좀 타지게 누가 이 바붕 좀 합사게바 하이마 파스워드 하이도코 야디 하비니 바붕 에이 아루바 파일 좀 땅에 없다 타지게바 바붕 그래서 그래 바붕 아무 땅에
password ni haidokpa yadi hairisi ha aina na hana hairabani ba khoi pabungji mai hotspot password se sintuana chopa mani para mani hojin nang Noi paung pa so chi yai. Ya ni mai pabungji 녹토하우로 삐나. 어떤 누구? 나오게. 아니 하고. Yeah, really want to know it.